Kuki nupa ama sugnugi turel lanbada ireina sienthakre hairi. Hojik phawba thiba fangdre Burma yoramlagani haina thajanari. Ngarang August date 24 dasu Susampur da asiba akchang ama taduna leire haibagi paw ama taki. Kuki di kanamtana hatrasu nungtigi mathang amamam adum siba leptri. Somdana Susampur da Kuki nupi amana security forcing gi mamang maktada kulai paiduna phongna koichat chatli. Kanamantana su thingte masini Kuki nupi gi power haibabu. YouTube channel Maitai Kanglaipak amadi Facebook page Manipuri local group Iramdam gi pot ki administrator gi mathakta cyber crime defamation FIR case register tawkre. Hairiba case asi nupi macha amana Imphal West SP da thangalakibani hairi YouTube channel Maitai Kanglaipak amadi Facebook page Manipuri local group Iramdam gi pot haiba page asida nupi oibi gi ijat chokpa yaba amadi ijat manghanba yaba post amadi photo kaya thagalakpa thenare hairi complaint torgliba nupi macha asigi photo su chanchan haina ming thonjinduna thagalakpa thenaki hairi photo asida miyamna su comment thina pirambada natana ijat mangba yaba comment ngakta oiramki haini su paw sina makhatari mathangi update asina CM dagini nong isingi phibam hek phagalakpaga lambi thongsing loinamak semlagani aigi phare haina tongliba gari asi phawba thawbada fan chongle sungsoi soidana lambi sing semjillagani haina chief minister nongthombam birena phongdokre sugi matangda Bharat Sarkarna karigumbo afam amata khangalakpa leitri Kuki lalolub singa chathanariba suspension of operation sugi matangda Bharat Sarkarna karigumbo afam amata khangalakpa leitri haina chief minister N Biren Singhana phongdokre chief minister na makha taraduna hai leibak asigi army chief ka matau karamna Manipur da ing tappa hanjilhangani haibagi matangda wari sanakre Army chief asina Delhi yoraba matung positive oiba decision khara lorkani haibagi thajaba chauna lei Army chief Manipur da laklam khiba aduda map chauna document kaya puthoktuna utkhi amadi ground reality oiba phibam hakthengna yengsin khiba mali Bharat Laingakna Manipur asi taraina lode amadi Army chief su yamna positive oikhi haina su phongdokhi The founder amadi CEO Telegram ki oiriba chahi 38 khakta ngairiba Pavel Durov Azerbaijan dagi France da lakpagi khongchat amada Burget Airport ta GTA na fare mahakna bodyguard ama nupi ama loinerai mangonda panchil liba charge singi manungda drug trafficking gi su yauri chahi 10 mukki matam miya tarba yari NDA sarkar lakpadagi India da apunbagi saktam ngakpa ngamle haina CM Biren Singhana phongdokre Kuki haiba wahe si tapsin bagi mahut Thadoudi Thadou oina adum leijagadabani Thadou phurup ki maikhum kuptuna Thadou tribe council gi mingda Thadou tribes amadi leaders singi mathakta aranba wafam kaya thadorokpa ase aranba mongda condemn tawi haina Thadou community international na thadorokpa cherol amana khangalakle cherol asina makha taraduna hai asigumba lanai gi oiba nungai taba manba mawongda attack chatharakpagi mahutta productive oiba mawongda criticize tawnase Thadou community international na Chief Minister N Biren Singhabu support tawi amadi mahaka wari sanai haibasi yumpham yaudaba aranba pawni TCI na Chief Minister ga wari sanakhiba leite Chief Minister amadi TCI ga wari sanai haiduna sandongliba singna miyam khangna khudam changdam puthorkadabani TCI ga politician amadi political party ga hiram amatada mari leinade TCI asi Thadou phuruk ki damakta yaifana bata honaduna lakhiba lup amani sahi ama helaklaba irang asi loisinaba Chief Minister da TCI na appeal tawbagi damakta Chief Minister amadi TCI ga mari leinai hairiba sing adu masaki da khanba political gi khudong chaba phangnabagi chamjarba karisu khangjadaba miyoi singbu mantik narabara haibasisu wahang ama oiri TCI da aranba allegation tawbagi mahuta separate administration taliba Jau tribal MLA tara ngasi phawba Chief Minister N Biren Singhana luchingba lengakta support tawraga leibata natana MLA ama oina hojik phawba leiriba asi karino haina Thadou tribe council na ngasi phawba hangba ngamdriba karigino mamang sahi gi me ahum dagi hawrakhiba irang na maram oiraga miyam adugi matik kham thengna wanare hojik makhatana amuk misimina amadi hingsa gi thabak thoram amata pamdre TCI gi apambadi Manipur da tangdu leitaba achumba wayel phangba hingsa tawdaba asini Thadou phurup asi Bharat leiba Mijau family amadi Mijau manung challabasu Thadou singi mamang natraga maningda atopa wahai haibadi Kuki tapsin bagi mahut Thadoudi Thadou haina adum Sijinnagani ing kumja 2003 gi matungda thoklakpa fake Kuki tribe na Thadou phurup ki chanalon chat natpu khudum chansinba yaroi amadi makhoi ga mari leinabasu yaroi haina cherol aduda pali
Matangi post asina lisipra kangu jamdagini kana honajuduna lan asida leikhidraba athoba singi hundoklam laba masa sing amadi relief camp ta leiba punna angang kunthra rom amadi class 1 dagi 12 fawba private school singi boarding da leiduna lemna mahi masing tamba phanglagani school sing adusu marakta fees na singba lawraktana ba ngahak ki thabak oitana ba fajana MOU ama legally sign tawnaragani Atopa offer to biningba puktil chawba lebaki khanba school sing leibiraga su haibiro private school amada yamdrabada seats tara di lebaki awabatar ba angang singgidamak lemna mahi masing tamhannaba khaktuna thambiu business model ohengumsi only education can eradicate poverty and can reveal a nation